ngasi numidang wairang phong hiba tongan ba Manipuri sifong singdigi maru ebe I pauksin khonga charakana Manipur to optional gi mekedi gi myam da share tawzagi ahan bada maru ebe masum yamna mo lebak thiba nungai taba paw ama hana myam da share tawzaramge yum ama maina tumna sakre thawdo adu da lupa lak yankhai rom gi posai yawkhre nambol kendra gi manung sana leiba oheng khuman mayai lekai da ngarang nungai matung pung baro khre helakpada थोक लेबक थीप थौदो लेकाई अंगम तोम से यांखई तरेट अपोप लेखिद्रब इबो चौबगी सेमी पका की युम मैन तुमन साख्रे लेबक थीब मैन तुमन साखिब थौदो इमुंग मोबाइल फोन मंगा टेबल चौकरी सोफा वुडन अलमीरा फमुंग फ्रिज वॉशिंग मशीन LED TV फिरोल कोलिक मसा सिंग लेरिक अमदी मरोयब डॉक्यूमेंट सिंग यावनो युमगी युमथकुप्पा उ GI sit yauna puna lupa lak yankhai romgi posai khudima amata sithadana maina tumna saktuna mang takre posai sing adugi mathakta ngangom tombagi loinabi nupi masa sai yankhai manga housing na family welfare department da senior female health worker oina thabak tawri bi sigi haukiba sai sigi January thada UCO bank Bisnupur dagi loan oina lawba senpam lupa lak tara maki tha taruki tolop amadi GPF ki लौथोक गायब सेंफम लुपा लाख तरेट मचानुपी अनीसुबीगी UGC की मखादा इसान उदोयगी स्कॉलरशिप फंगबगी लुपा लाख अमगा लिसिंग मार्फो अदुगा तोमबना पाखंग लाई कमिटी की ट्रेजरी ओइना कमिटी की थंब सेंफम खरा मचानुपी अहुम अमसुम नुपी मचागी लिक लै खुजी पुना लुपा लाख निपान लोंगी सना मैना साक्तुना मांग ताखि मदुगी मथक्ता मचानुपी अहल लाखलिबा खासिगी कुनगनिथोय द लुहोंगनाबगी अवनपोट लैरुब उपु कांगथोल फिरोल खुदिमक्सु मैना साक्तुना मांग ताकपदु यावखि हाइरि मै साकपदु इलेक्ट्रिक शॉर्ट सर्किट की ओइरंबा याय हाइरि यु मै साकप थौदो अदुदा लैमपोकपम जिला परियत मेंबर L Jiten इसो ग्राम पंचायत की प्रधान W दिबेन अमदी क्लब की मियोय सिंगसु लाक्तुना येंगसिनखिबगा लोइनना नुंगाइतबा फोंदोकनखि अवाबदा सरु याखिबा यूनाइटेड यूथ क्लब वहें खुमान मयाई लेकाई की सेक्रेटरी राजेश युमनाम फोंदोखिबदा ngarang pung baro khra helakpada mai sakle khangnarakpadagi lekai miyoi sing chenthoknaraktuna mai kanabo honakhi ikang tha oibana arapa mafam singdagi ising honduna haisinki loinena fire service ki phone toll free number da phone tawduna kauna bo honabada sattabana maram oiraga Imphal police headquarter gi khuthangda pau pinaraga Bisnupur gi fire service lakpu matamdadi pung ani rom hena kanaraba maramna posai singadu kanmangam hodabani haidenasu pausina makhatana phungdurakli makasa tharakpoina topa maruiba pau khranamo atopa pau mana kosiem gi chairman mahaki masanupi yauna miyoi nifuga mapan lana thaba khapsin kibagi wathok leiringeda anawba post kunga mathoi launaba advertise tawrakpada angak poinare Manipur Sarkar की DP ने थोकप ऑर्डर अमगी मतुंगिना रिक्रूटमेंट प्रोसेस तौदनबा नोटिस थोकिबा लैरिङै लोइनना काउंसिल ऑफ हायर सेकेंडरी एजुकेशन मणिपुर कोसेम की चेयरमैन मतम खरगी ममांगदा नियम लाना माकी मसानुपि यावना मियोय निफुगु मपन थबक हापसिनखिबगी वाथोक लैरिङै सेरे असिदा नौनो कोसेम तोंगान तोंगान पोस्ट कुनगा मथोय लौनबा नोटिस थोलकपदा अंगक पोइनरे पाउक्सी एसिना फंगबा पाउगी मतुंग इनदि कोसेम दा हौजिक अपुनबे स्टाफ सामगो हुंपुग तरुक लैरि स्टाफ मसिंग हेन लैबदगी स्टाफ अयामबदी मसाइगी तौगदबा मथौ पांगथोकपा फंगदना हौजिक लैबना अयामब ओइरि अमरमदा बोर्ड ऑफ सेकेंडरी एजुकेशन मणिपुर बोसेम की ओइनदि हौजिक स्टाफ मार्फुग निपान खक्तमक लैदुना सबसाबा पांगथोकफम थोकपा थपकसिंग अदु स्टाफ सिंग असिना पांगथोकलि बोसेमदगी कोसेम स्टाफ मसिंग हेंदुना लैरिङै असिदा करिगिदमक्ता अनौबा पोस्ट कुनगा मथोय हापसिंगदौरिबनो हायुसि प्रजा सेक्शन क्यादगी प्रेसता फोंदोकनारकलि नौनो थबक हानुबगिदमक्ता पाउक्सी एडवर्टाइज तौदुना कौखिबा कोसेम की पोस्ट कुनगा मथोय अदुदि असिस्टेंट प्रोफेसर अमा LDA मंगा डाटा असिस्टेंट अनि ड्राइवर अमा अमदी ग्रेड 4 तारागनि थुइने हौजिक ओइनदि कोसेम द प्रोग्रामर अनि लैबदा याराबसिदा निपा लैरे अदुगा अमुक्सु अमा लौनबा थौरंग तौरि पाउसिनाइ काउंसिल की ओइना लैदिबि स्टाफ सामगो हुंफुगु थरु असि तोलोपि नबगिदमक थामद लुपा लाख हुंफुगो हुमदोय सादिंग तौवि सही अमद महिरोय लिसिंग कुंथ्रागा मथोय रोम तमक परीक्षा पीबसिदा करिगिदमक स्टाफ मसिंग हेना लौसिंगदौरिबनो ओइरिबा फिबा मसिना नौना लौसिंगदौरिबि स्टाफ सिंग असि कदाइदगी लाखपा सेनफम नमखोगी तोलोप पीगदौरिबनो हौजिकती काउंसिल की थबक अयामबसु कंप्यूटराइज तौदुना स्टाफ मसिंग हंथबगी मथौ तारबनी हैना सुपाउसना मखतारी
अतोप पाव अमना AR गी ट्रांजिट कैम्प मयादा बॉम अमा लेरमले ngasi yu pung nipan khara helakpa aduwai Imphal gi Minuthong Assam Rifles Transit Camp mayada leiba water reservoir gi makhong na Chinese hand grenade ama leiramle bom langchilam libadu lahulu pripak prona sathabani haina claim tarakli bom adu pokhai ba yabagi phibam da leirambadagi Manipur police ki bom expert kangbu na khudak ta paw pibadagi police ki kangbu singlaktuna bom adu sil tokshalaga thampuri haidi ningsing bayabadi hawkiba February taragi numidang nasu Minuthong da leidiba AR gi transit camp gi santri post bomb attack tawduna pokhai hanbadagi AR personnel ama khut ki sarukta asu apan nangbadagi hawjik laimakhong da leidiba army hospital layemgi thabak satharibani bomb pokhai hanbagi thawdo adu aina thingraba Manipur gi lahulu ama oiriba priprak ponani haina claim tarokhiba leirabani haina spouse na makhatari amna ngai oiriba pawa mana saji asema yolamba nupi ama phare ngasi Lamphel police station gi manungsana Lamphel supermarket asema saji gi sadong phong na yolamba nupi ama joint coordinating committee on wildlife and biodiversity JCCWB Manipur amadi Yening Animal Foundation gi executive member KS Hais Johnson amadi L Alexana Lusingu team amana iroi simba forest officer amadi Lamphel police personnel singalonena sangshinduna yenglubda saji yolamba nupi ama phare hari pharaba nupi asigi maming Tharimoi Markawi Chuchangpur gi Singda forest manaktagini mangondagi saji gi asemba sadong kg ahumga gram yankai fagat pangamki pharaba matungda Central Forest Division da case ama register tawna bukhosina khre maral leramlabadi Wildlife Protection Act 1970 gi matungina maral phangba yana leire hari nupi sida makhata na wang pong sathabadu Chuchangpur gi market singda lamlaki sagi sadong marang kain aduma phangmana Chuchangpur gi sadong sing adu puraklaga Imphal gi market ta yona ba purakpani hainasu pausina makhatari tentakna atopa pawamana umanglai harau gi thoramda thabal songba yaroi ukal umanglai kanba apun malup ukal gi mutum manito na haikre haujuk Manipur gi mafam ayamada umanglai sing harau mathoi ka bagi thoramda thabal songmu gi thoram pangthopa yaroi henus pawamana makhatari amaromda singi district singna pungkun ga mari gi ban laukthokre ngarang chief minister ga asum gi member sing ga ADC gi mikal pangthok tabagi mayokta khongjang sangsingani laukthokhiba ga mari lainana wari sanabada yanaba purakpa ngamdabadagi March taragani thugi ehing nongyai digi pungkun ga mari gi singi district singda ban kaukre hairiba pawmusu ngaji phongkiba sifong singda fongnari amasum losilak poina Manipur gi wangmara thokpa maruiba pawng tang mayamna hapsaramge pikliba nupi masa amabu sexual assault tobigi marala sai marfu helaba matai manau kona fadok pikre tangna thokpa thaudo amada Maharashtra da sahi marfu helaba matai manau ani na sahi mari da ngai riba pikliba nupi masa amabu sexual assault tawrubagi dama special court amana sahi taragi fadok pikre thaudo asi kumja English ngini ga tarago humdoi da thokiba thaudo ni thaudo thokpa numitagi case thengnaraglaba matung mathaki rai asi Proxo court ki judge Rekha and Padarena ngasi rai takhibani thaudo asida victim oiribi nupi masa asina police ta piba statement gi matungina makhoi gi yumthangnariba mahangna ipu amadi event haina kauriba sai marfuga teret suraba hanuba asiga sai marfuga mathoi surabi ahal oirabi ani asina hawkiba kumja English ngini ga tarago humdoi gi September marida makhoi de sanaba satpada imungna pusinduna kihalaga phatab thabak sing asi satakhibani haiki nupi masa asina makhata na fongdo khibada mahak na CNG tawda hanuba asina khutpak na thaduna kian gi haiki adobu kon na thangda mahaki papi sing adu setchilaba matung mayum na selaki haiki nupi masa asigi apok pina fongdo khibada numit adugi numidang na tumlam daida nupi masa asina mangonda sairoidaba oirabadi wa ama haigi haiduna tamlakpadagi maman ayaba piraba matung wari asi dithorakhibani haiki mama asina makhata na khudakta masagi masada sek tawrubuda private part asok pathengna baga loinana mapuroibada tamlaba matung police ta case ama register tawkhibani haikenasu pawsina makhata na fongdoragli shalak point tentang na mayam ngasigi Manipur gi COVID-19 update mayam da share tawzaramge government of Manipur COVID-19 command control room dagi thadorakpa press release number 352 ngasi pung mga fogi oiba update mayam ngasi shumna tagi miyu amakak general population gi COVID-19 positive henki marksi nupani aduga marksi rims ta test toba matamda khangakibani aduga marksi urkhul dagi ne haidi amasung ngasi Manipur miyu amata COVID-19 sikide apun mission kibidi sahungo humdrago humdoini aduga ngasi su Manipur
मियोई तरेट कोविड-19 की नेगेटिव ओइदुना डिस्चार्ज तौकरे हाइरी अदुगा हौजिक मणिपुर कोविड-19 नादुना लैरिबसि मियोई कुंथ्रानी अमसुम हौजिक स्टेट सिगी ओइरिबे रिकवरी रेट सि अदुकी मतिक सिंथानिङै ओइना 98.62% लैरि हैनसु प्रेस रिलीज ना मखातना फोंदोरगली एंड थैंक यू।